Online Manipur YouTube channel aswing biriba mayam pumna pu amukka hanna taram noksari ahan bade yamna maru iba pau ama update thamjage vehicle lifter arrested ngarang pung 3 room taba matamda Maruti Alto car silver masugi color samu makhong ima market manak tagi huralambagi damakta city police na faraba maming adudi kaithel lakpom Anouba Singh 23 years old of K Ipumcha Singha of Huikap Awang Laikai Imphal East Manipur dagini vehicle lifter arrested yesterday at around 7 p.m. One Maruti Alto car bearing registration number pale silver in color which was reported stolen from Samu Makhong Ima market area recovered by a team of city PS along with one vehicle lifter namely Kaithel Lakpam Anouba Singh 23 years son of K Ibomsa Singh of Huikap Awang Laikai Imphal East Manipur from eastern side of Khangabok Hayel Labuk Inter-Village Road near Kalbot Khangabok Thobal aduga mathangi update asna youth of Manipur dagini ahan bamakta Ireisa Singh bu khurumjari Ireisa Singh gi mafam the youth of Manipur gi naha singna karigumba khara thamjari madudi youth of Manipuri haibasi praja micham miyamni miyam gi voice tuni kanagumba political party amadi loop amatagi makhada leiba nachade loop suna chade apunba naha mayam gi kholau adu khakni kanagumba amatana loop amadi political party ga youth of Manipur gi mingsisin aduna lana sen amadi mawong sadaba aranba thabuk tawramlabadi maduda thorakpa apafatta ngasana pujagadabani amadi youth of Manipuri gi mingsisin naraga sel khairamba thengnarbadi wasak laukraba naha mayamna tawrakpa thabukta nasana yajagadabani haina youth of Manipur gi maikaidagi warning ama thamli CM Biren Meiteigi singbu namthaba Modi amidi Amit Shah gi yaka yengduna leiribasi Meiteigi I asengbu eramloi MEIRA PAIBI Kuki militant singna Meitei khulsingda landarakpa tha mari mapung pharakpaga mari leinana phambaina ngasidagi Black September lautuktuna miyamda khungjung kayamarum sangsinama khanghankibagi sorok ammo oina ngasi salungphon apunba MEIRA PAIBI lupna sinduna salungphon mamang leikai panthoibi bazar da lan asida laikhidraba thoba singi photo da laikatun ikai khumnaba utkhibaga loinana wakat mifam phamkhre MEIRA PAIBI miyamna saru yaduna thoba sing ikai khumnaba utpa amade wakar khungchang aduga mari leinana salungpham apunba MEIRA PAIBI lupki president thingbaijam nganbi tona phongdorakpada chief minister Biren ngasi phawda ngangning bata ngangba miyamda namthak tawduna ngahki oiba wa ngangba amade lup masing yambarumda puthoktuna miyambu apangba sirakpa asi yaba ngamloi mahak lamdam asigi chief minister ama oiribani ngasi soknariba lan asi khamge khamroi haiba mahaki makhuta leiribani CM Biren asi Meitei macha Nttrabara mahak Meitei singbu namtharaga Narendra Modi amadi Amit Shah gi jaka yengduna leiba haibasi mama oibisingna yaningde masina takpadi mahak Meitei gi I asengbasu oiramloi haiki MEIRA PAIBI luchingbi asina makhata na hai miyam asina vote thatharaga lamdam asigi luchingbu oirakpani haibasu khandaba lamdam asigi mama oibi mayamna thamari chupna awaba khangduna lakpa asida leibaki mapi mapa oiraga miyamgi yaifanaba thabuk tawge hainasu khandaba amadi Modina Amit Shah na CSO singbu unaraga namthak tawraga tharakpa haibasisu mama oibisingna yaningde lan asina maram oiraga CM Biren politics ki lamaida thupsil le haiki Kuki militant singi matanga palladuna nganbito na makhata na hai numitaba naidroba British land mi fawba maithiba piba ngamkhiba Manipur gi ima singda kuki singna khatnaba hawba haibasi matik sunatte haurak phamsu leitaba kuki singna mitop khatnaba haurakpa asi oiroidaba manglanni lamlaki sanga dauna pangleita leirakpa kuki militant singna Meitei singi maramda munna khangba mathau tai haiki amoromda Manipur gi ningthau boda chandrabu India lengak na kauduna silongda fajillaga nongmai sindonda soita handuna India tilhankiba thaudokpu ningsingba Black Day observation isok makhada leiba youth progressive club amadi chengai phawgai loop isok makhana sinduna ngasi pangthokre thoromdu da amuwa firan chingkhatki amadi haujuk Manipur da thokliba irang asida Manipur gi saktam kaidanaba hodaba da Meitei amadi narco terrorist kuki singa soknarba lan sida thawai katkraba Meitei gi athoba kaya gi thawaina leiramlen da ingna chikna leirunaba thawniba gar loinana makhoi gi mafam da leisu katuna ikai khumnaba utki hiram asigi matang da phawgai chengai loop isok makha gi secretary huidrom Dhanapatina wangangki video sing bibagi damak tamayam pum nampu amuka hana tagachari Anouba update ki damak tanung sibiduna channel na subscribe to biramu. Thank you so much.